Delhi ki Gurgaon da Hanglamba Shashinaba call center ama police na thugai khibuga loinana call center adu chalairamba Manipur Macha ahum Yaona mioi mapan phagat ngamkhre haire khada federal grant ki khudong chaba pigani haiduna namthak tawba call center ama chalaiduna laibak asigi naha kaya awafam da tahalle haibagi wakat lakpatage CM flying squad amadi Gurgaon police ki apunba kangbuna ngarang numidang sathakiba drive ta call center adu chalairamba mioi singadu phagat ngamkhibani haire CM squad Gurugram DSP Inderjit Yadav na phongdokibagi matungina de call center adu JMB Megapolis Shona Road sector 48 ta laiba building amage taret suba floor da hanglambane faraba Manipuri Macha sing adu gi maming Thomsang Chokhauni amade Magoi Ganglui kawe atay atopa mioi sing aduna Delhi dagi ani aduga UP dagi mari ne makoi dagi selo ina lupa lakama makai laptop mari PC mari yauna che chang ke asuk fagat le haire Pawasina hai Shashinaba call center adu tha taruk rom gi mamang dagi chalai rakhibani makoi na office aduge awai man oina tha amada lupa lising marifu manga building aduge mapu da bi haiba khangam lei faraba sing aduge mathakta cyber crime police station na minamba amasung ITA ke makhada FIR ama panduna wahang pam sathaba hokre hare